Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Ahanbada China na may babu pokpangamba humanoid robot ama puthokre hairi robot asida artificial womb yawi masina angang conception dagi haibadi pregnancy dagi angang pokpa phawba ngami hairi robot asi China da artificial infertility rate yam wangkhalpa amadi laisa pakhang kya na thengna mayung panba asina singba thokpadagi Dr. Zhang Weifing na Kaiwa technology gi matengna sembani hairi artificial womb asida synthetic amniotic fluid ama hanjili masina nutrient delivery system ga connect tawduna baby gi growth pibuna mi hairi robot asida well person ga intercross tawduna process asi pangtupani hairi process asi gi estimate cost asi Indian rupees ta paragadi lupa lakh taraga nithoi mukoi amadi hariba 2026 asi dagi commercialize oina putholagani hairi wapam asi Chinese authorities na technology asigi matangda policy framework regulate tawkhre hairi yamna nungai ta thodok amada chahi taraga mathoi kakta suri binipi macha ama angang premature oina pokpadagi angang adu pungkhai mo hinglamaga lakhide hairi hariba thodok asi UP da thokibani chahi noriba nipi macha asi yumthangnana leiba chahi ni phu suraba ahan amana hanjin hanjin nupi obigi ijet manghan badagi thopa thodok ni angang pi macha asi barligi hospital amada premature oina Saturday numit asida angang mapoki amadi pungkhai muk lemaga lakhide hairi thodok asi matangda Sunday numita police taki phangba report ki matun ina nupi macha asigi last ultrasound check tawu matamda tha taret nipan gi angang ama naupuramani hairi circle adugi council officer Nilesh Misrana hai thodok asi yamna hakchina lobagaloina FIR ama BNS section 65/2 rape of a girl under 12 years of age amadi article 351 criminal intimidation and the POCSO Act ki makhada register ama tawduna accused adu fare amadi jail da thamkhre hairi survivor oiriba nupi macha adugi mayamna police ta complaint ama file tawkhre hairi amadi matam kharagi mamangdagi maki machanupi asi mabuk lengba thinba tawduna nai haiduna terkibani amadi adugi local doctor amagi prescription hidak chadun lekibani adugu phaba kobo lekidi hairi upai lemandabdagi bareligi private hospital amada pukutuna makpo check up tohongi amadi doctor aduna ultrasound launabagi damakta prescription piraki hairi ultrasound adugi result ki matung ina ichanupi asi tha taruki angang ama naupur mathena ki hairi report adu utabada yamna shock oiba amadi thajal phawi haina mabungna pungdoraki comprehension haibada mabung aduna machine adugi machin hangba matamda tha taret nipan gi mamangda yumthangnana leiba chahi nifu suraba nupa amana mahakpo mayumda hai pijagi haiduna hoksinki amadi faduna mahakpo nupi oibigi ikai khumnaba mahan biki hairi matamaduda nupa aduna auto adubu video recording tahuki makha tarakpada video recording adu utuna haiba thodo si matangda atopa kana amata haidolagadi social media da viral ohengani amadi mahak masa busu hatkani haina ki helkan ki hairi madugi matungda anna kyarak nupi oibagi ijet khonghaung ki hairi haiba nupa asi macha ani chahi nipan amadi tara soba macha ani sulairi hairi campaign asida mayam basina hariba ekis oiba nupa asibu matik chaba jerak bibiu haina court ki thong thilaki makha tarakpada Hong Kong ki school amasung lano etiki mafum sing thong lona kre hairi September 9 pungda kilometer samag humra rom yangna sisalkiba tamthiraba tropical storm tapauna Hong Kong da chauna akaiba pibadagi mafum adu lariba school amasung lano etiki mafum sing thong lona kre hairi hel thongi mafum ama oiriba Hong Kong da akanba nuksi sing yauna ka hena nong tabadagi mafum adu da mathau toriba flight kyasu mathau lepkre hairi tropical storm tapauna ngasi ayu phawbadadi jingning khaiba amasung ising thumjinbagi kodongtiba amata mayok nakiba leite mafum adugi tatok chasingi thabak toriba ferry bus amasung tram singda storm tapaugi mayok naba section thawang lokotpa oina mathau lephankre city adugi mass transit railway system su matam sana kanarga mathau tohonti hairi Hong Kong gi pibam yengsilibasingna phungdorpa wapum amada typhoon asigi signal nipan tengnekibagalona masigi khwaidagi ahum suba oiba signal asi ayuki pung 12 gi manungda tholakpa yai haibagi thajaba thamnari lalor itik tobosingna ahum suba khwaidi wangba signal asi nemthar matungda lalor itik ki thabak tohonba dahanki adumu pum hairu singi oinadi ngasi nimit chupa ama mahi tamhankide hari
City asigi Lantau Island leiba airport manakta ngasi ayupungda kilometer chamaga ama yongna akan banuksit sitki ba tenglaki nuksit asi pungda kilometer chamaga yaki matoi pawba sitki haidi authority singna akan ba nuksit sitpa asidagi miyamna section thawrang lokonana ba clamber restom signal sing issue toki haidi Video si pagdamada so kilang kibawa ga suma pigani channel si bunuk si video na share amadi subscribe to bibi damo haini ay tan thagak pa kung doksari amadi makatana miyam gi seba tawang ngamba ojage